Russia ga Achetpa mari Leinaba Michang Belarus na Poland gi border da military exercise Houkhre. Belarus na Poland gi border ga naknaba masigi city Brest, capital Minsk amasung Northeast region Bitex da military exercise Houkhre haina sagolsel numita Defense Ministry na phongdokre. Russia ga Achetpa mari Leinaba Michang laibak ama oidiba Belarus na haire. Madude Ukraine gi border dagi sumnagi mile kulom da maglapna amasung Poland dagi supnagi mile taruklom lapna pangthokliba military exercise aduda yeknaba na matam kharagi waina paisin khrabalam liberate tawbagi thawong chathabaga loinana border region sing amukhan na control tawbagi thawong chathaga nei sahi asigi angan basarukta Ukraine da landaki bagi khongthang adubu achumba khongthang ama uhenabagi damakta Russia gi president Vladimir Putin nasu manaba wahi wata sing sisinakhibaga loinana mahaki troops sing lan gi damakta thadringai gi mamangda border ga nagnana war game sing pangthokiba nei NATO laibak sing na Belarus ki border sing nagnana haibade alliance sigi member sing oiriba Poland, Lithuania amasung Latvia da lanmi marang kaina paisilakpagi matangda tha kaya chupna complaint tawki amadi madugi paukhmoina Belarus masagi military exercising kansilhan ke Belarusian Defense Ministry na haiki madude September 10 mari fawba chathagadoriba military exercising aduda namduna martial law chanahanba amadi yaknaba masung illegal armed forcemen sing thengnabagi thawong sing chathagane local media report ki matungina exercise aduda military personnel lising taret ka chamnga armor vehicle chani ko humpu amasung aircraft amadi helicopter kunthra romna saruk yagane defense ministry gi matungina exercise aduda saruk yariba troops sing amasung military equipment gi level aduna Makoibu OSCE gi guidelines gi makada notice pibagi mathok tahan khidai hauki bachayolda Ukrainian military gi senior official Alexei Gormov na Ukraine gi armed forces sing Belarus ki military exercise manungda development khudingmag mayok na ba sem saduna lai haikibane US ki mihut amasu Taiwan da thungkhre Taiwan gi matangda United States amasung China gi marakta yamna tension wanglingai talakta US Congress ki Atopa mihut kangbu amasu Taiwan da thungkhre haide haukiba August thagi angan basarukta US House ki Speaker Nancy Pelosi na wathok oiba mawong da Taiwan da satkhirba matungda US ki official kaya mathang Taiwan da laktuna Taiwan ki President Tsai Ing-wen amasung atay official kaya ga unare khwaidagi nauba khongsat oina Florida ki Democrat Stephanie Murphy na lusingba Congress ki mihut ama Taiwan da thungduna ngarang anti-China oiba President Tsai ga unakre China gi maikaidagi military gi threat kaya laklingai talakta US ki mihut lakpasina Taiwan gi damak US Congress na chena lepi badu tai haina President Tsai na thagatpa phongdokhe maromdom sasan tawjaba Taiwan ase international organization singda hena chawna saruk yahanaba US Congress na support tawpham thoi haina Murphy na haikhe Taiwan na makhoi se international community gi daita yawba member ama oina uthokli haina Murphy na haikhe Aroi bada tabiri bapum namakpu thagachare